Good evening, ma'am. Amuka hana taramna oksari. February thagi relationship ki matangda khangminnasi pulapki oina paage pulapki habadi matek oina ko. Ahambada kari khangna dona lairiba mi singi kari chaksin tharang lakutpa yabage haibadugi matangda yengsi khangnaraga lairiba mi singi hana ko. Aduga sum fajahaningbagi oirambabudi yai. ꯑꯩꯅ ꯄꯥꯕꯗ ꯇꯞꯅ ꯍꯥꯏꯗꯣ ꯑꯩꯗꯤ ꯀꯔꯤ ꯁ꯭ꯀ꯭ꯔꯤꯞꯇꯤꯡ ꯇꯧꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯂꯩꯇꯦ ꯀꯣ ꯁ꯭ꯀ꯭ꯔꯤꯞꯇꯤꯡꯁꯨ ꯂꯩꯇꯦ ꯑꯩꯅ ꯄꯥꯏꯁꯤꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯍꯥꯌꯔ ꯁꯦꯜꯐꯇꯨꯒ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯑꯦꯟꯖꯦꯜꯁꯤꯡꯁꯤꯒ ꯀꯅꯦꯛ ꯇꯧꯔꯒ ꯀꯩ ꯃꯣꯏꯅ ꯍꯥꯏꯔꯛꯄ ꯄꯣꯠꯇꯣ ꯆꯦꯅꯦꯂꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛꯇꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯂꯧꯈꯠꯂꯤꯁꯤꯗꯤꯀꯣ ꯑꯗꯨ ꯀꯃꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯖꯒꯥꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯣꯏꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯑꯩꯗꯤ ꯍꯥꯟꯅ ꯏꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯕ ꯂꯩꯇꯦꯀꯣ ꯑꯩꯗꯤ ꯈꯨꯗꯛꯇ ꯂꯥꯛꯄ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯄꯥꯔꯤꯁꯦ ꯃꯌꯥꯝꯗ ꯑꯗꯨꯅ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯗꯤ ꯁꯤꯗꯩꯗ ꯑꯩꯅ ꯄꯤꯔꯤꯕ ꯆꯨꯁ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦ ꯏꯟꯇ꯭ꯌꯨꯏꯁꯟꯗꯒꯤ ꯂꯥꯛꯑ ꯆꯨꯁ ꯇꯧꯕ ꯃꯤꯁꯤꯡꯗꯨꯒ ꯏꯅꯔꯖꯤ ꯀꯅꯦꯛꯁꯟ ꯇꯧꯕ ꯄꯣꯠꯇꯨꯅꯦꯕꯀꯣ ꯑꯆꯨꯝꯕ ꯑꯩꯉꯣꯟꯗ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯁꯦ ꯁꯤꯗꯤ ꯀꯂꯦꯛꯇꯤꯞ ꯏꯅꯔꯖꯤꯅꯤꯅ ꯖꯦꯅꯔꯦꯜ ꯔꯤꯗꯤꯡꯅꯤꯅꯀꯣ ꯑꯗꯨꯅ ꯐꯖꯅ ꯁꯤꯗꯩꯗ ꯄꯥꯏꯜꯁ 3 ꯑꯣꯏꯅ ꯈꯥꯏꯗꯣꯛꯀꯦ ꯕ꯭ꯌꯨꯇꯤ ꯂꯩꯔꯦ ꯐꯦꯠ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯁꯤꯝꯕꯜꯁꯤꯡꯁꯤꯗ ꯌꯦꯡꯕꯤꯌꯣ ꯃꯨꯟꯅ ꯑꯗꯨꯒ ꯃꯤꯠ ꯉꯥꯛꯇꯪ ꯎꯏꯁꯜꯂꯣ ꯏꯟꯇ꯭ꯌꯨꯏꯁꯟꯗ ꯂꯥꯛꯄꯗꯣ ꯑꯗꯨꯗꯩꯗ ꯈꯟꯕꯤꯌꯣ ꯄꯥꯏꯜꯁ 1 2 3 ꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯐꯥꯔꯁ ꯕ꯭ꯌꯨꯇꯤꯁꯦ ꯍꯥꯟꯅ ꯄꯥꯔꯛꯀꯦ ꯕ꯭ꯌꯨꯇꯤꯒꯤꯗ ꯂꯩꯔꯤꯁꯤꯗꯤ ꯐꯥꯁꯀꯤ ꯄꯥꯗꯣꯏꯁꯦ ꯀꯔꯤ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯒꯤ ꯀꯔꯤ ꯀꯩ ꯂꯥꯛꯄ ꯌꯥꯕꯒꯦ ꯑꯍꯣꯡꯕ ꯆꯦꯟꯖ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯦ ꯈꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯗ ꯆꯦꯛꯁꯤꯟꯕ ꯌꯥꯕꯁꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯔꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯀꯣ ꯐ꯭ꯔꯤꯗ ꯃꯇꯝ ꯈꯔ ꯔꯤꯂꯦꯛꯁ ꯃꯣꯠꯇ ꯑꯣꯚꯔ ꯇꯥꯏꯝ ꯂꯧꯕꯤꯗꯕꯀꯣ ꯋꯥꯔꯤ ꯄꯥꯎ ꯐꯥꯎꯅꯕꯃꯛꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯆꯠꯊꯣꯛꯄꯗꯃꯛꯇ ꯑꯣꯏꯒꯦꯔꯥ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯀꯗꯥꯏꯗ ꯀꯩ ꯂꯩꯔꯤꯒꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯗꯣ ꯍꯪꯖꯟꯕꯤꯗꯕ ꯂꯦꯠ ꯑꯁ ꯐ꯭ꯔꯦꯟ ꯍꯦꯜꯞ ꯑꯁ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯀꯣ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦ ꯍꯤ ꯑꯣꯔ ꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯑꯗꯨꯝ ꯀꯥꯟꯅꯒꯅꯤ ꯃꯈꯣꯏꯗꯒꯤ ꯍꯦꯜꯞ ꯐꯪꯒꯅꯤ ꯀꯣ ꯃꯥꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯥꯅ ꯏꯃꯨꯡ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯀꯩꯗꯧꯈ꯭ꯔꯦ ꯊꯕꯛ ꯆꯤꯟꯈ꯭ꯔꯦ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯑꯗꯥ ꯇꯧꯈ꯭ꯔꯦ ꯏꯁꯥꯅ ꯄ꯭ꯔꯣꯛ ꯆꯥꯛꯑꯒ ꯂꯩꯕ ꯅꯠꯇꯕꯀꯣ ꯄꯥꯎ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯃꯤ ꯂꯩꯗꯅ ꯑꯗꯨꯒꯨꯝꯕꯁꯤꯡ ꯁꯝꯅꯕ ꯇꯤꯟꯅꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯗꯨꯒ ꯀꯔꯤ ꯍꯥꯔꯠ ꯇꯨ ꯍꯥꯔꯠ ꯀꯟꯚꯔꯖꯦꯁꯟ ꯑꯝꯇꯪ ꯇꯧꯕꯤꯌꯣ ꯑꯩꯅ ꯄꯥꯝꯃꯤꯅ ꯁꯤꯅꯤ ꯅꯪꯅ ꯇꯧꯔꯤꯕ ꯅꯦꯆꯔꯅ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯀꯣ ꯐꯥꯔꯁ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯀꯔꯤ ꯃꯥ ꯈꯛꯇꯒꯤ ꯑꯗꯩ ꯈꯜꯂꯒ ꯂꯩꯇꯕ ꯁꯦꯜꯐ ꯂꯞꯇ ꯄꯨꯛꯅꯤꯡ ꯆꯪꯕꯤꯌꯨ ꯑꯗꯨꯗꯨꯒ ꯇ꯭ꯔꯁ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯇ꯭ꯔꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯐꯕꯗ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯒꯤ ꯐꯠꯇꯕꯗ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯇ꯭ꯔꯁ ꯑꯗꯨꯒ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯕ ꯇꯥꯔꯦ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯁꯤꯒꯤ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤ ꯂꯥꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯍꯣꯡꯕꯀꯣ ꯀꯔꯤ
healing heal yourself ko mahaksu heal tawhalo wakan pungning nungaitaba leramagadi mahakkisu matam khara khatang pibiyu ko adi mangondasu realization lakpagi matam somgisu lawbiyu balancing thamba tambiyu ko balancing leitabana maram oiraga ngasai trust issue se sina maram oiraga kaisu natabada kedawi haba kanda atopada meeting keno change ana khanba lakpado adumaina oibasu yai aduduna kedawi haba kanda fazana planning tawbiyo future gi damakta ko kamdawna kamai tawna ibani se chatminaba yagadage haibadage 18 plus yengbiyo ko 18 plus ke makhadi ai ya hai keno tawdade ko relationship ki matangdadi next ta no contact situation da lairiba mi singi amug yengake no contact situation da laiba mi singi no contact situation da laiba mi singse kari hojik lairiba situation je noina khutta laite ko aduduga hana nabani loinaringai matamda mana red flag se adum tatana ulamgani adubu kedawi haba matamda aikoina usangidaba haitarene ko ayamana flirting kano yamna oirangani mase nature oiba ko magi hojik lairiba situation je kaidawi haba matamda nangondasu lamba yai engage ki atopa migi oiba ko natraga magisu vice versa adum chatpa yawe ko magisu adumaina lairamba yai ko aduduga kaino keep an open mind ai wakhanse mind se relax tawraga open mind da ko thambiyo adu oragadi use type of expression adi soulmate isagi soulmate chap chaba ma lakpa mido aduga so ai matam khara loinaraga yenge haibado separation time se aingonda sairak ama pibani haidana khanbiganu ko separation time se kaino ha kanda isane sabu realization taunabagi pirakpa matamni haidana sumaina khantok piyo ko aduga pau phawrakidra natraga dara phawra oidra haibado yengsiko seeking stability adi isa-isagi kano ja relationships se kano laitaba balance laitaba ko need a make a decision ama lawba darkar oi isa-isana ko ukriba thengnakhriba adugi matung inna ko adugi matungda adi staging tawbigano ko isana self love tawbiyo isana attraction tawse ko isana isabu improvement piragadi kedawi haba matamda pau phorpa yabagi possible lai adu pau hantamu pau phorpa matamdadi kedawba engagement natragana social gathering sumaina ama lai ado asengba sumba emotion do amtang isadagi intuition dagi kari leibage haibadusu habat yengthokpiu sina kenoge
no contact ꯂꯩꯕ ꯃꯤꯈꯩꯒꯤꯀꯣ no contact and separation ꯀꯣ ꯑꯅꯤꯁꯦ ꯄꯨꯜꯂꯁꯦ ꯃꯊꯪꯗꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯀꯔꯤ ꯀꯔꯤ ꯄꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯒꯦꯀꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯈꯔ ꯁꯦꯀ꯭ꯔꯦꯁꯤ ꯈꯔ ꯊꯝꯃꯦ ꯁꯣꯝꯒꯤ ꯄꯥꯔꯠꯅꯔꯁꯦ ꯑꯗꯨꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯍꯤꯗꯟ ꯔꯤꯂꯦꯁꯟꯁꯤꯞ ꯈꯔ ꯂꯩ ꯑꯗꯨꯅ ꯕꯤ ꯀꯦꯌꯔꯐꯨꯜ ꯑꯣꯏꯅ ꯂꯣꯏꯅꯕꯤꯌꯨ ꯀꯣ ꯍꯥꯏꯌꯣ ꯄ꯭ꯔꯤꯟꯁ ꯆꯦꯂꯦꯟꯖꯤꯡ ꯂꯞ ꯂꯥꯏꯐ ꯑꯣꯏꯔꯤꯁꯦ ꯀꯔꯤꯗꯒꯤꯅꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯂꯞ ꯂꯥꯏꯐꯁꯤꯗꯅꯦ ꯈꯔ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯃꯇꯝ ꯀꯣ ꯏꯕꯥꯅꯤ ꯍꯥꯏꯗꯤ ꯍꯁꯕꯦꯟ ꯑꯦꯟ ꯋꯥꯏꯐꯀꯤ ꯃꯤ ꯇꯥꯏꯝ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯒꯁꯦ ꯐꯪꯉꯛꯇꯕ ꯃꯊꯥ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯗꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ ꯌꯥꯔꯦ ꯃꯊꯪꯗ ꯁꯤ ꯈꯟꯕꯤꯈꯤꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ ꯈꯪꯅꯔꯒ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯁꯤꯗ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯑꯃꯅ ꯑꯃꯕꯨ ꯃꯁꯛ ꯈꯪꯅꯕ ꯀꯣ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯕꯨ ꯑꯣꯏꯒꯦꯔꯥ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕ ꯃꯤꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯣ ꯑꯅꯧꯕ ꯈꯪꯅꯔꯒ ꯂꯩꯕ ꯃꯤꯁꯤꯡꯁꯦ ꯄꯥꯁꯇ ꯂꯩꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯔꯤꯀꯟꯁꯤꯂꯦꯁꯟ ꯂꯥꯛꯄꯒꯤ ꯌꯥꯝ ꯋꯥꯡꯕ ꯏꯅꯔꯖꯤ ꯑꯃ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯪꯅꯔꯤꯕꯁꯤꯒꯁꯨ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯕꯒꯤ ꯀꯩꯅꯣ ꯑꯃ ꯂꯩ ꯑꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯅ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯈꯟꯗꯣꯏꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨꯃ ꯃꯨꯟꯅ ꯈꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯄꯥꯁꯇ ꯂꯩꯈꯤꯕ ꯃꯤꯗꯣ ꯐꯣꯔꯒꯤꯞꯅꯦꯁ ꯇꯧꯕꯤꯈꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯇꯝꯍꯧꯔꯤꯕ ꯂꯦꯁꯟꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯠꯄꯤꯕꯀꯣ ꯐꯣꯔꯒꯤꯞꯅꯦꯁ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯉꯥꯛꯄꯤꯕ ꯇꯝꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯂꯥꯜꯂꯨꯕ ꯑꯣꯏꯔꯒꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯖꯕ ꯉꯝꯒꯗꯕ ꯀꯣ ꯁꯤ ꯂꯩ ꯁꯤꯗꯩꯗ ꯃꯈꯥ ꯇꯥꯅ ꯃꯍꯥꯛꯀꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯄꯥꯔꯠꯅꯔꯒꯤ ꯋꯥꯈꯜꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕ ꯑꯗꯒꯤ ꯚꯦꯂꯨ ꯄꯤꯕꯤꯕ ꯀꯣ ꯇꯥꯏꯝ ꯃꯇꯝ ꯄꯤꯕꯤꯕ ꯚꯦꯂꯨ ꯄꯤꯕꯤꯕ ꯑꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯕ ꯑꯗꯨꯝꯕ ꯄꯥꯝꯃꯦ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯃꯃꯥꯡ ꯆꯪꯖꯕ ꯍꯥꯏꯗꯤ ꯅꯦꯛꯁ ꯃꯊꯪ ꯑꯃꯨꯛ ꯂꯧꯈꯠꯄ ꯃꯊꯪ ꯑꯃꯨꯛ ꯆꯠꯊꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯋꯥꯡꯅ ꯂꯩ
ꯌꯥꯝ ꯐꯔꯤ ꯁꯤ ꯈꯟꯕ ꯄꯥꯔꯇꯤꯁꯦ ꯑꯗꯨꯒ ꯅꯦꯛꯁꯇ ꯅꯣ ꯀꯟꯇꯦꯛ ꯑꯃꯗꯤ ꯍꯣꯏ ꯅꯣ ꯀꯟꯇꯦꯛꯇ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯌꯦꯡꯉꯛꯑꯒꯦ Angel Samuel please guide me ꯑꯐꯕꯇ ꯑꯣꯏꯍꯟꯁꯦ la 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 ꯅꯪꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤ ꯑꯗꯒꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯤꯅꯦꯅ ꯈꯟꯈꯤꯀꯣ ꯀꯦꯃꯦꯁꯇ꯭ꯔꯤꯗ ꯑꯣꯏꯒꯦꯔꯥ ꯋꯥꯍꯩ ꯋꯥꯇꯥꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯂꯣꯏꯅꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦ ꯅꯪꯅ ꯌꯥꯝꯅ ꯀꯤꯌꯔꯤꯡ ꯌꯥꯝꯅ ꯂꯧꯕꯤꯈꯤ ꯑꯗꯨꯒ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯃꯥꯏꯗ ꯃꯥꯏꯈꯨꯝ ꯑꯃ ꯎꯞꯄꯝꯕ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯃꯥꯏꯈꯨꯝ ꯑꯃ ꯂꯩꯔꯝꯕ ꯑꯗꯨ ꯈꯪꯉꯛꯄꯗꯒꯤ ꯅꯣ ꯀꯟꯇꯦꯛ ꯅꯠꯇ꯭ꯔꯒꯅ ꯁꯦꯄꯔꯦꯁꯟꯁꯤ ꯂꯩꯈꯤꯕꯅꯦꯀꯣ ꯑꯗꯨꯕꯨ ꯗꯤꯚꯥꯏꯟ ꯇꯥꯏꯃꯤꯡ ꯏꯁꯣꯔꯅ ꯄꯤꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯋꯥꯠꯂꯤ ꯑꯗꯨꯅ ꯋꯦꯇꯤꯡ ꯄꯦꯔꯦꯠꯇ ꯂꯩꯔꯤꯀꯣ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯉꯥꯏꯕꯤꯌꯨ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯂꯩꯕꯒꯦ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯀꯩꯗꯧꯏ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯅꯧꯕ ꯃꯤ ꯑꯃꯒ ꯀꯔꯤ ꯍꯥꯏꯅꯤ ꯂꯣꯏꯅꯕ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯒ ꯉꯁꯥꯏ ꯂꯩꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯀꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯐꯪꯖꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯃꯉꯣꯟꯗꯀꯣ ꯋꯥꯈꯜꯂꯣꯟ ꯊꯃꯣꯏ ꯀꯥꯏꯈꯤꯕꯗꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀ꯭ꯂꯤꯌꯥꯔꯤꯇꯤ ꯂꯩꯇꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯦꯅ ꯈꯜꯂꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦꯀꯣ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯦ ꯁꯤꯗꯒꯤ ꯌꯦꯡꯉꯔꯣꯏꯒꯦ ꯁꯤꯗꯒꯤ ꯌꯦꯡꯈꯤꯕꯅꯦ ꯉꯁꯥꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯒ ꯀꯔꯤ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯕꯁꯦ ꯁꯤꯁꯦ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯌꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯣꯏ ꯂꯩ ꯐꯍꯟꯒꯦ ꯅꯪ ꯅꯈꯨꯠꯇ ꯂꯩ ꯐꯍꯜꯂꯔꯣꯏ ꯅꯪ ꯅꯈꯨꯠꯇ ꯂꯩ ꯃꯌꯥꯝꯅ ꯉꯥꯡꯉꯛꯄ ꯁꯛꯂꯛꯄ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯗꯤ ꯅꯁꯥꯅ ꯂꯣꯏꯅꯃꯛ ꯁꯣꯜꯕ ꯇꯧꯕ ꯌꯥꯔꯤ ꯁꯤꯒꯤ ꯈꯟꯕ ꯄꯥꯔꯇꯤꯁꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯤꯡꯃꯛ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯄꯥꯜꯂꯕ ꯃꯤꯁꯤꯡꯒꯤ ꯂꯩꯔꯤꯁꯦ ꯀꯩꯗꯧꯋꯤ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯣꯏ ꯂꯩꯌꯦꯕꯀꯣ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯕ ꯑꯣꯏꯗꯦꯕ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯐꯠꯇꯕ ꯀꯩꯗꯧꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯏꯁꯥꯅ ꯂꯣꯏꯅꯃꯛ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯣꯂꯨꯁꯟ ꯈꯨꯗꯤꯡꯃꯛ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩꯌꯦꯕ ꯑꯗꯨꯅ ꯚꯦꯔꯤ ꯒꯨꯗ ꯇꯥꯔꯦ ꯅꯦꯛꯁꯇ ꯁꯤꯒꯤꯁꯦ ꯈꯟꯈꯤꯕ ꯃꯤꯈꯩꯗꯣ
ꯁꯤꯒꯤꯁꯦ ꯈꯟꯈꯤꯕ ꯃꯤꯡꯈꯩꯒꯤ ꯑꯃꯨꯛ ꯌꯦꯡꯉꯛꯀꯦ. ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯅꯔꯤꯕ ꯃꯤꯁꯤꯡꯒꯤ free yourself ꯀꯣ burden ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯄꯨꯟꯖꯜꯂꯒ ꯀꯩꯗꯧꯔꯒ ꯋꯥꯈꯜꯗ ꯃꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯖꯟꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯝꯇꯪ ꯊꯥꯗꯣꯔꯛꯑꯣ. ꯅꯁꯥꯅ ꯅꯁꯥꯕꯨ ꯐ꯭ꯔꯤ ꯑꯝꯇꯪ ꯑꯣꯏꯔꯛꯎ. ꯕꯦꯂꯦꯟꯁꯤꯡ ꯃꯣꯗ ꯄꯨꯔꯛꯅꯕ ꯂꯩꯌꯨ ꯀꯣ. open your mind. ꯁꯤꯒꯤꯁꯨ ꯁꯤ ꯈꯟꯈꯤꯕ ꯃꯤꯡꯒꯩꯁꯦ ꯀꯔꯤ ꯍꯥꯟꯅ ꯍꯧꯖꯤꯛ ꯑꯅꯧꯕ ꯈꯪꯅꯔꯒ ꯂꯩꯕꯗꯣ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯃꯤꯗꯣ ꯔꯤꯀꯟꯁꯤꯂꯦꯁꯟ ꯂꯥꯛꯄꯒꯤ ꯀꯩꯅꯣꯝꯃ ꯌꯥꯝ ꯋꯥꯡꯅ ꯂꯩ. ꯑꯗꯨꯅ open your mind. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯤꯁꯤꯒ ꯑꯗꯒꯤ ꯀꯣꯟꯅ ꯍꯥꯟꯅ ꯈꯪꯅꯈꯤꯕ ꯃꯤꯗꯨꯒ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯈꯟꯒꯅꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯗꯨ ꯐꯖꯅ ꯃꯨꯟꯅ ꯈꯟꯗꯣꯛꯄꯤꯌꯨ. ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯈꯪꯅꯕ ꯂꯩꯈ꯭ꯔꯗꯤ ꯐꯖꯅ ꯑꯗꯨꯝ ꯈꯪꯅꯕꯤꯌꯣ. ꯁꯤꯒꯤ ꯋꯥꯈꯜ ꯁꯤꯗꯩꯗ ꯂꯩ. ꯄꯥꯔꯠꯅꯔꯁꯤꯞꯅ ꯀꯔꯤ ꯈꯟꯕꯒꯦ? ꯈꯔ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯀꯣ. ꯀꯩ ꯍꯥꯏꯅꯤ ꯄꯥꯎ ꯐꯥꯎꯅꯕꯗ ꯑꯣꯏꯒꯦꯔꯥ ꯑꯗꯩ ꯀꯩꯅꯣ ꯇꯧꯒꯦꯔꯥ ꯃꯔꯩ ꯈꯔ ꯌꯦꯠꯅꯕ ꯁꯨꯃꯥꯏꯅ ꯂꯩ. ꯑꯗꯒꯤ ꯃꯥꯒꯤ ꯈꯪꯅꯕ ꯂꯩ ꯀꯥꯏꯅ ꯄꯥꯎ ꯇꯥꯔꯛꯄꯒꯨꯝꯕ ꯂꯩꯗꯅ ꯁꯨꯃꯥꯏꯅ. ꯑꯗꯨꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯣ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯨꯀꯣ. ꯌꯦꯡꯉꯣ. ꯑꯗꯨꯒ ꯏꯁꯥꯅꯁꯨ ꯀꯔꯤ ꯄꯥꯁ ꯂꯥꯏꯐꯀꯤ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯋꯦꯀꯣ. ꯄꯥꯁꯇ ꯊꯣꯛꯈꯤꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯣꯏꯗꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩ. ꯀꯔꯝꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯃꯨꯟꯅ ꯈꯟꯕꯤꯌꯨ. ꯑꯗꯨꯗꯨꯒ ꯏꯁꯥꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯀꯔꯝꯕꯅ ꯆꯨꯁ ꯇꯧꯕꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ. ꯚꯦꯂꯨ ꯄꯤꯕꯤꯕ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯕꯤꯕ, ꯀꯔꯝꯕꯅ ꯍꯥꯏꯗꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯐꯖꯅ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨꯀꯣ. ꯑꯔꯥꯞꯄ ꯑꯃꯗꯁꯨ ꯄꯥꯎ ꯐꯥꯎꯅꯕ, ꯍꯥꯟꯅꯩꯁꯤꯁꯨ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯁꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨꯀꯣ. ꯑꯗꯣ ꯑꯃꯅ ꯑꯃꯗ ꯆꯤꯇꯤꯡ ꯇꯧꯕ ꯊꯣꯛꯑꯦ. ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯅꯠꯇ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏ ꯃꯥꯡꯉꯛꯇꯣꯏꯅꯦ. ꯑꯗꯨꯗꯨꯅ ꯀꯩꯗꯧꯋꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯏꯁꯇ꯭ꯔꯣꯡ ꯀꯩꯅꯣ ꯑꯃꯗꯤ ꯂꯩ, ꯏꯅꯔꯖꯤ ꯑꯃꯗꯤꯀꯣ. ꯍꯥꯟꯅꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯔꯝꯕ ꯃꯤ ꯑꯃ ꯑꯃꯨꯛꯀ ꯍꯟꯖꯜꯂꯛꯑꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕꯒꯤ ꯏꯁꯇ꯭ꯔꯣꯡ ꯏꯅꯔꯖꯤ, ꯏꯁꯇ꯭ꯔꯣꯡ ꯀꯅꯦꯛꯁꯟ ꯑꯃꯗꯤ ꯂꯩꯔꯤ. ꯐꯖꯅ ꯃꯨꯟꯅ ꯈꯟꯕꯤꯌꯣ. ꯑꯗꯒꯤ ꯅꯣ ꯀꯟꯇꯦꯛ. ꯇꯣꯠꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯄꯥꯏꯊꯣꯔꯛꯑꯦ.
No contact laiba mingese nangbu ningsinge kare amo hana kano tawragadi pau phaunaba gi tanza phangagadi gadauba engagement bauba thamge haidana khalle aduna isana attraction taw forgiveness piba tammo aduga soikiba lankiba singdudagi learning tammo ko kare adi nang nasana attraction kano attract tawjaragadi pau phauropagi adagi kayani mayam mamangda nangbu sak takpa sak utpa haigadra adugumba poto thuba matamda phangani nangondagi sum mibu hullaga natraga mibu sauraga sum energy ju sum thado leragadi ko forgiveness and learning si amna maru oi ko kari watlige sumai da buse ta kawpa ide question je nang na value pi pare ka no value pi da bagine na khale ko mana mase mangonda nang na value pi da aduna maram oiraga kano tawbado kaina gi ba hoje pau phongna drise kai gino hade value pi da badagi ko adu mangonda su dum khalla hoje su dum lairi bako nang se matam suppada ningsingaga haidare aduna kadawe hakana new beginning ama paame ba na bane gi marakta ko possibility laye new beginning ama lakpagi ko claim the horo energy 222 ngasi gi ko 222 mathang yum palawa mi singge amuge nga aga yam phajare wari yam phajare koi basat lo se gaina hairak pa yai ka mayam kanjalaga laire nga ta su koi thok pa sat lo se gaina ko possibility amna wange kanaraga so amana amagi han adi hanbi ba laidana adugumba do marai na ba makta orasu ko amana amagi jengaga handaba haitare wakhan pukning phadaba yauya kumdaba ko yam aina ngasai haigi baduni ko adi yamna phaba matam oiriye sigidi karigumba amata leite February thaside ko ado yengo Wheel of Fortune shana isagi isaromda mai pakpagi tanza sima lay the world kanu khudim ana pitri akoi bagi lay mi sing sina nungsina yengbiba adagi kanu tawba mayamna yengbibado adugumado ma anna kedawi haiba matamda section gedabadi afana khanbibasu yawi phadana khanbasu yawi ko akoi bana yengsilakpa haise chumbra aduduna isana kharadi section jaba tare thank you loisalase apaba loina oiminarasi 222 claim tawbiramo commenda aduga sanadaba loinama haibiramo subscribe tawbiramo anoba lakpa mising ko aduga share tawminase share tawbiramo energy accents oinaba like share tawbiramo thank you